TRONGLAOBI की TAMTHIRABA MEEHAT ADUGI MAYOKTA People's Alliance for Peace and Progress MANIPUR की President MAYANGLAMBAM Bobby MEETEIना HOUKHIBA April की तारीख 3 MALOM AWANG LEIKAI Community Hall दा Chara HENBAGI KHONGJANG CHANGSINDUना LAK-KHIBA अदु Hakchangi Phibam Sokchillakpadagi Nambol Police Station की टीम अमना Ngarang Ahing Bobby बु Chara HENPHAM दगी Ngarang Ahing LOUKHATKHRE Bobby Housing Rims Hospital da treatment chathari hairi amaromda MEEHAT asigi mayokta VVF Manipur ki President Takhelambam Ramananda su ngarang dagi Bobby ki maut sinduna Chara HENBAGI amu HOUKHRE hairi Lại lộc. Khi